Hi, mayam ngasi sina college ki study tour chakaduni ado ai solution ma loire bako akoi mayam se konu mang thengna sena hai bane chatoi lam sina inung lo hai bako nom hai bako ai sin lam je phasana khanghau tre message su tharak padung do khut kitang leng da gi loin kak tho khare dogi lam je oren konu mang da moi mayam thengna kan da mu chum na mu haijara age तो खाता हुआ वीडियो कमाई तो ये तो मिनार से Yahure mayam ada lai lasang udama le duka acare cerita dia laku dunia itu Nongtorembi do. Nongtorembi sa do. Mangani ko. Mangang yang nak cabai atau? Ini ko. अहमद ओजा हानत सक्ताक्षे ओजा अमत लेफी ओजा डॉक्टर वैनाम बिनारानी असिस्टेंट प्रोफेसर ने यूनिवर्सिटी ऑफ कल्चर डिपार्टमेंट ऑफ मुंगलाई हराउगी सोंदा डॉक्टर थोंनावजुन रोहिसान असिस्टेंट प्रोफेसर ने डिपार्टमेंट ऑफ मुंगलाई हराउगी मथंदा ओजा एन बोरसान पेना सहीबनी प्रैक्टिकल की ओजा ने पेना प्रैक्टिकल तंबीबा मथंदा ओजा एन बिदाशो सिना ओजा माइबनी माइबगी प्रैक्टिकल ताकबीबनी अना तुमनी तोन कईन लेजबनी गेस्ट फैकल्टीज थियोरी की ताकपगी सुमायना लेजबनी लाक्चरी मरुब प्रोग्राम से मैमदा मरीक चुम्बा लाइफम से वफम थम्बीगदबना डॉक्टर के भैगचंद्र प्रोफेसर ने मैम डॉक्टर के भैगचंद्र प्रोफेसर ने मैम लाइफम से मरुब वही बताई क्या थम्बीगनी ओजा से मणिपुर मसक नाइब रिसोर्स पर्सन ने नाक चनबी मैम से लोनब पाजदना थवा याना मैम की थौगल तब याजगी साई नोंगानबदी मैम लादी माना हाँ सिलम सेंदना तौजरब इनाव मथंसी इनावी कवि वाइखोमनी मासु खुन की उमंगलाई हरौबगी दैरोई हंजब मफोनीको मतम सांगना कुइना उमंगलाई की थबक तौरब खुन की थबक याजरब इनाव सिंगनी इनाव से मणिपुर की लोन होगनी मासु IT5 क्लास 10 थारपनी इपा इपू की लाइफम मी की मरुन सिनरोसी हाइनिंग मरुना याम सिननिंगी संस्कृत बेंगोली में याम पाजै ख्वाई वांग मापन तौजरी इंग्राजी यारिंखई नाते थबक सिनरोसी अतैद सिनबदी सिनसी हाइजनिंगो अदुना मैतैलोन इपा इपू की लोन सक ताक्सबनी मैम अबू गापीगनी लाई हराव खुनाई अहम अनीसुब सरुने मनपुर यूनिवर्सिटी ऑफ कल्चर ओजा होरपदी हेटर खर आर्टिकल खर इजाबी खुमजल्ला लाइक मथंग फोंदी अहम ओजा भैगचंद्र कुसीनजगे लाइक लाइफम से लेरे कोई चाक तो एबो को दुदुगा सिम का दोइने
ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯏꯒꯤ ꯃꯄꯨ ꯂꯥꯏꯄꯨꯁꯤꯡꯁꯤꯒ ꯐꯣꯇꯣ ꯀꯥꯞꯀꯦꯅ ꯇꯧꯔꯤꯌꯦ ꯁꯤꯗꯒꯤ ꯀꯨꯝꯊꯔ ꯁꯤꯗꯤ ꯀꯥꯗ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯃꯨꯛ ꯀꯥ ꯆꯠꯇꯣꯏꯅꯤ ꯃꯇꯦꯛ ꯃꯌꯥꯏ ꯍꯥꯞꯄ ꯅꯨꯡꯅꯦ ꯃꯌꯥꯝ ꯌꯧꯔꯦ ꯁꯤꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯛꯏꯅꯦ ꯁꯤꯁꯤꯡꯁꯦ ꯊꯨꯝꯒꯤ ꯊꯨꯍꯤꯝ ꯁꯤꯁꯤꯡꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗ ꯊꯨꯝ ꯌꯥꯎꯋꯦ ꯍꯥꯏꯔꯕ ꯊꯨꯝꯍꯤ ꯆꯦꯜꯂꯦ ꯍꯥꯏꯔꯕ ꯑꯁꯤꯒꯤ ꯆꯤꯡꯁꯦ ꯑꯃꯨꯛ ꯀꯥꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯗ ꯂꯥꯛꯏꯅꯤ ꯁꯤ ꯀꯥꯗꯣꯏꯅꯦ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯀꯥꯔꯅꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯥꯗ ꯋꯥꯔꯦ ꯑꯝꯇ ꯑꯣꯟꯊꯣꯔꯛꯎꯁꯦ ꯃꯤ ꯑꯍꯨꯝ ꯑꯝꯇ ꯆꯥꯛ ꯑꯣꯟꯊꯣꯔꯛꯎꯁꯦ ꯚꯤꯗꯤꯑꯣꯅꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯣꯏꯒꯤ ꯌꯥꯏꯁꯅꯥꯗꯤ ꯃꯃꯤꯠ ꯏꯂꯥꯎꯏ ꯂꯥꯎꯏ ꯑꯁ ꯉꯝꯃꯤꯍꯦ ꯃꯌꯥꯁꯨ ꯇꯤꯛꯏ ꯃꯥꯗꯤ ꯉꯝꯃꯤꯍꯦ ꯀꯥꯗꯁꯤ ꯐꯅꯦꯛ ꯁꯦꯠꯂ ꯆꯤꯡ ꯀꯥꯏ ꯀꯥꯡꯒꯨꯁꯤꯁꯨ ꯐꯅꯦꯛ ꯁꯦꯠꯂ ꯆꯤꯡ ꯀꯥ ꯉꯝꯕ ꯍꯥꯏꯁꯦ ꯈꯜꯂꯣꯗꯅ ꯑꯝꯇ ꯏꯁ ꯊꯥꯛ ꯂꯩ ꯍꯥꯏꯁꯦ ꯁꯤ ꯊꯥꯛꯁꯤ ꯑꯣꯏꯔꯦ ꯐꯔꯦ ꯊꯥꯛꯁꯦ ꯂꯩꯒꯤꯗ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯐꯝꯁꯤꯗ ꯈꯣꯏꯔꯝꯕ ꯂꯥꯏꯅꯤ ꯉꯁꯥꯏꯒꯤꯗꯨꯅ ꯂꯥꯏꯁꯤꯒꯤ ꯄꯣꯊꯥꯐꯝꯅꯤ ꯁꯤꯁꯦ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤꯒꯤꯅꯦꯕꯀꯣ ꯏꯉꯧꯔꯣꯛ ꯍꯥꯏꯕ ꯉꯁꯥꯏ ꯈꯪꯗꯕꯗꯣ ꯏꯉꯧꯔꯣꯛ ꯂꯥꯏꯐꯝ ꯁꯤꯁꯤꯅ ꯂꯥꯏ ꯈꯨꯕꯝ ꯑꯁꯦꯡꯕꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯦ ꯁꯤꯁꯦ ꯑꯃꯨꯛ ꯀꯣꯏꯔꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯂꯥꯏꯁꯦ ꯑꯃꯁꯨ ꯋꯥꯠꯂꯤ ꯍꯥꯏꯌꯦꯕꯀꯣ ꯀꯣꯏ ꯈꯠꯂꯒ ꯀꯥꯗꯣꯏꯅꯤ ꯀꯥꯁꯤ ꯂꯥꯏ ꯑꯣꯖꯥꯅ ꯁꯤ ꯂꯩꯕꯥꯛꯁꯦ ꯄꯨꯔꯒꯅꯦ ꯈꯔ ꯌꯣꯠꯁꯤꯟ ꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯅ ꯌꯨꯝꯐꯝ ꯊꯣꯟꯕꯗ ꯍꯥꯞꯄꯣꯏꯌꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯊꯝꯖꯜꯂꯣꯌꯦ ꯂꯟꯒꯤ ꯀꯩꯅꯣꯝ ꯍꯥꯏ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯐꯝꯁꯨ ꯂꯩ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯂꯩꯍꯧ ꯆꯤꯡ ꯃꯥ ꯂꯩꯔꯤꯕ ꯆꯠꯆꯂꯤꯁꯦ ꯊꯋꯥꯏ ꯌꯥꯎꯋꯦ ꯈꯣꯏꯔꯝꯕꯁꯤꯗꯤ ꯁꯤꯗ ꯏꯁꯤꯡ ꯑꯃ ꯂꯩꯔꯤꯗ ꯏꯁꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯨꯡꯒꯣꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯨꯡꯒꯣꯡ ꯊꯣꯛꯄ ꯈꯔ ꯃꯍꯧꯁꯥ ꯀꯩꯅꯣ ꯇꯧꯔꯝꯕ ꯂꯩꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯊꯨꯡꯒꯣꯡꯗꯣ ꯑꯁꯤꯁꯤꯡꯁꯨ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯆꯠꯂꯨꯕ ꯂꯝꯁꯤꯅ ꯏꯉꯧꯔꯣꯛ ꯍꯥꯏꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤꯒꯤ ꯈꯨꯕꯝꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯅꯝꯖꯈꯤꯕ ꯂꯥꯏꯐꯝꯗꯨꯅ ꯂꯥꯏꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯣꯊꯥꯐꯝ ꯀꯩꯀꯩ ꯑꯣꯏꯒꯤꯅ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯎꯠꯂꯛꯄꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯈꯨꯕꯝꯗꯨꯅꯦ ꯍꯥꯏꯌꯦꯕ
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯐꯝꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯈꯣꯏꯔꯝꯕ ꯌꯥꯗꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩ ꯈꯤꯇꯪꯗꯤ ꯉꯥꯎꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯎꯠꯈꯤꯕ ꯂꯥꯏꯐꯝꯗꯨꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯆꯠꯂꯒ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯉꯥꯎꯔꯦꯕꯀꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯥꯀꯟꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕꯒꯤ ꯂꯥꯏꯐꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯦ ꯆꯠꯂꯨꯔꯒ ꯑꯃꯃꯝ ꯇꯣꯈꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯝꯁꯤꯡꯗꯨꯗ ꯇꯣꯈꯥꯏꯅ ꯑꯣꯏꯅ ꯆꯠꯂꯒ ꯑꯗꯨꯒ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯒ ꯃꯐꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯝ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯤ ꯐꯠꯇꯦꯅ ꯍꯥꯏꯌꯦ ꯊꯨꯡꯅꯗꯦ ꯀꯥꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯊꯥꯖꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯐꯖꯅ ꯃꯨꯟꯅ ꯈꯪꯕꯤꯔꯒ ꯃꯌꯥꯝꯁꯨ ꯆꯠꯅꯤꯡꯉꯒꯗꯤ ꯍꯥꯏꯗꯤ ꯂꯥꯏꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯕꯤꯔꯒ ꯆꯠꯄꯤꯌꯣ ꯑꯗꯣ ꯑꯩꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯤꯗꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯊꯥꯖꯅꯕꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯀꯣ ꯍꯥꯏꯗꯤ ꯍꯪꯕꯤꯔꯒ ꯑꯍꯜ ꯂꯃꯟ ꯃꯣꯏ ꯑꯗꯨꯝ ꯂꯥꯏꯒꯤ ꯃꯐꯝꯗꯨꯗ ꯑꯍꯜ ꯂꯃꯟ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯁꯤꯗ ꯍꯪꯕꯤꯔꯒ ꯐꯖꯅ ꯆꯠꯄꯤꯌோ ꯑꯗꯣ ꯃꯐꯝꯗꯨꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯍꯧꯋꯦꯀꯣ ꯍꯥꯏꯗꯤ ꯆꯤꯡ ꯑꯍꯥꯟꯕꯗꯕꯨꯗꯤ ꯌꯥꯝ ꯄꯥꯈꯠꯂꯝꯃꯦꯕꯀꯣ ꯀꯩꯁꯨꯝꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯊꯧꯕꯥꯜ ꯂꯣꯝꯗꯩ ꯈꯔ ꯆꯠꯊꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅꯗꯤ ꯅꯝꯅꯤꯡꯕꯅꯦ ꯏꯃꯥꯟꯅꯕꯤ ꯆꯠꯃꯤꯟꯅꯕꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯐꯖꯅ ꯍꯩꯇꯦꯕꯀோ ꯑꯗꯣ ꯑꯩꯁꯦ ꯏꯁꯥꯅ ꯄꯥꯏꯖꯔꯒ ꯐꯖꯅ ꯅꯝꯕꯗꯨꯁꯨ ꯍꯥꯏꯗꯤ ꯑꯣꯖꯥ ꯅꯨꯡꯖꯥ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕꯗꯣ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯤ ꯀꯩꯝꯇꯕꯨꯗꯤ ꯍꯥꯏꯔꯛꯑꯣꯏ ꯑꯗꯨꯏꯁꯨ ꯍꯥꯏꯗꯤ ꯁ꯭ꯀꯣꯂꯔ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯈꯤꯇꯪ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯇꯥꯅꯤꯡꯕ ꯑꯗꯩ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯅꯝꯅꯕ ꯍꯣꯠꯅꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯇꯥꯍꯧꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯉꯥꯡꯕ ꯀꯥꯟꯗ ꯇꯥꯍꯧꯗꯕ ꯑꯗꯨꯝ ꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯐꯖꯅꯗꯤ ꯅꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯚꯤꯗꯤꯑꯣꯁꯦ ꯈꯪꯗ꯭ꯔꯦꯕꯀோ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯗꯤ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ 5K ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯦꯜꯂꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ